Ukhul Lambigi ambush Kuki militant Singnani Manipur Police. Imphal Urkhul Lambigi Sangkai Kuki Kulmapad Kuki Singna Lambi Taukai Vedegi Urkhul Lambi Paunadri. Ukhul District Militant Police Station Ki Manung Sanba Imphal Urkhul Lambigi Raude TM Kasong Kulmanakta Nomigi Sang the Yada Polam Sing Puba Truck Singda Dan ngarang imbusta thaktuna truck driver ama laikidaba amadi Manipur Police ki constable ama sokiba thaudo do khulai ningthina paiba koki militant sing sathabani haina Manipur Police ki maikedi ki phongdorakli ngarang gi thaudo do gi matangda police na thadorakpa report ki matung ina Manipur Police Central Reserve Police Force CRPF BSF amadi RAF yawa apun security force na gari gi kanboy do ngak chenduna yengang pokpidi gi urkhul tamna lakhibani urkhul tamna lakpigi lambida Padlaizang sing the Gimapamadura Hana the Gi position seemed to later Koki militant sing aduna at a come later no make capsula kivani. Koki militant sing etikaduda West Bengal the Gi Hugli district the Gi Nitis Kumar sayang hiketred truck driver shikivani. Loidana etikaduda Litan police station gi personal ama sokipani. Taudo si tokraba matung si and a sing pana pikidama security force na. Thi humbi ki thabak thabaga loinana area domination ki thabak thari hainasu paus na makata na report tawri amaromda ngarang urkhul lambi de koki militant sing attack sathaduna truck driver ama hat ki pathawdo yaning da phungdoktuna truck driver singna ngasi nomi goin steering pai de gi khongjang sanction khre national highway kuntraga taret ki kaithel man bi mapar satha ki ba khongjang aduna imphal de sat ki gada ahang ba LPG oil tanker atopa pose pusilakada ba gari ke yauri khongjang loi singna maru mapang yekna ba gi khena ba thamdana miyam gi damak tumba saba khangdana nomi gi tangai fada ba polam sing pusilaktuna miyam da phangali ba driver sing bu tathi tawoina tawbi gi thong lebak thibani miyam gi damak thabak tawri ba driver hat pa yaning di security Matiksa na pigada bani haiba kholauk sing lakhi Imphal urkhul lambi gi sangkai koki kulmanakta excavator season aduna lambi tawkhai raga thamnamdi thaudo du ngarang numidang atheng bada sangkai koki kul gi khunja sing sathabu oirangani hari lambi edu nala sembagi mong de excavator season raga foot ani rong gi sang da kothok raga thamnamani maduna maram oiraga housing phawi goina Imphal urkhul lambi phauna ba ngamdana leidi hari panbaya abadi ngarang security escort ka loina Imphal lagi urkhul tamna pochai pusin basatpada sangkai koki khul gi khunja singna lambi thingduna ayat apan pi khipani adumaina ma security force na tear gas cell amadi mog bomb kap tuna miyam adu tankhaira ba matung lambi edura pochai pu bukari sing makata na satkibani maduda koki khulai pai bisingna TM kasom khul mapad imbus tarokpadegi FCI gi truck driver amalai kitabani nakal amaramna koki militant singna nagami sam phajin kibagi mayokta nagana phajin kiba koki taraga mari thadu haiduna koki taba mafam singna protest rally sakhi haibi rally asi koki NP Manipur Laothokhre matungina Susampur Kangpokpi more yauna koki taba mafam singda sakhi masing yamlaba koki singna sakhiba rally eduda tha sigi tarahumdoida kojim amasung kotlen gi marakti ambush tawduna hatkiba search leader ahungi asumba oil phangalu haiba kholauk sing lakhi kimna thadaugi identity manghanana bohonare team koki jok search leader ahum hatkiba gi justice demand tawduna nationwide oina Ngashi May Kuntra release na thorang toriba du thadaugi identity manghanana bohona ba thorangni laikhidraba lusing ba ahum adu thadau baptist issue gi lusing mani amadi thadau pastor sing adubu thadaugi identity manghanana bohona riba koki NP Manipur gi rally etu da thadau community gi miyo amatana sagat pigano haina thadau NP Manipur team na phongdorakli team na thadorapa sirol amagi wafam asi phongdorapa loinana laikhidraba lusing ba ahum ethnic identity bu thadau ni haina recognize tawgadabani laikhidraba thadau pastor ahum makoin hinglinge matamda thadau amu ina saktak sakhiba lusing wasini maram asina kimna makoi gi ethnic identity bu lan uhana bohana roidabani hari loinana search lusing ba ahum hatkhiba thaudo asigi matangda housing national investigation agency NIA na thigatpagi thabak satharibani Sathariba legal process asida mawong amatada apan ba oheloidabani maram asina koki NP Manipur na thadaugi identity bu manghananaba hotnaduna sathariba thong si thadau community amatana sagotloidabani hanasu timgi maikaidigi thamakli
Priyas nit biology na satra masum satri singi oiba nungai pa pauzel puduno laksari NTA nit UG 2027 NTA nit UG foundation course ki oiba admission form thajari lakli bazun ki tang ama english ngani ga kun ga taruk tigi class haujaragani hari basinga sida khena ba timing da nit biology foundation class 11 foundation class 12 ki class tawjagani nit biology takpa de sahi tara hen experience lairaba biotechnology MU life science MU department singda former guest faculty oiramlaba well experienced faculty singna takpi tambigaduri hena nungairiba paw mana satri singi oiba residential hostel facility su lejagani IDP singi free classes yauna special feature kaya mas phangbigani haujima contact tawir au akhoi contact number di 7005534385 natragana 7005376151 ni akhoi address na kaisampat kaisam laikai ni Lup mga na akan mamong na kandem torakli. Ngarang may kun gamapan ga iyuk pung taramatoy krahen bar Imphal urkul lami gilitan police station na kuan ba lengang singa masum TM kasungkul gimarak ta masakang daba a militani singa basuna Food Corporation of India FCI gi Imphal gi urkul tam na sing lakpa gari singda numay kapsula kure truck driver ama sikiba duga Manipur Police ki constable aman aso opanangan kibabu All Manipur United Clubs Organization poiday lay marul mayra paibi apun ba Manipur All Manipur Women's Voluntary Association Committee of Human Rights Manipur amadi Manipuri Student Federation akan mamongda kandem torakli lup mga nathadorak pa sirol amada asiguma thawong si makata na tuwan na ba laingaki mari lainaba loisang na akan masiksing thorang nakot kadabani ngarang gi laibak tiba thawdo dur laikidra ba madi aso apan nang krabe imung munungi awahaprasu lup mga na sarukiya di herakli Former Chief Minister Biren Rajya Sabha ki MP oina salabiyana lady. Former Chief Minister N Biren mathang thada lewasi goina Rajya Sabha ki MP kungo humdoi join tawguduri basida yaurabiyana lady. BJP Central Leader singna N Biren Rajya Sabha ki MP oina yaurana yamna kana khanari haini Indian Express ki report aman hairi. Report asina makata na hairi bana mathang June thadagi Upper House ki seat kungo humdoi hangduna laigaduri basigi manungda Andhra Pradesh Karnataka amasung Gujarat ki seat mari bani Madhya Pradesh amasung Rajasthan ki seat ahum Meghalaya Manipur Jharkhand amasung Andhra Pradesh ki seat amamam yauri hiramasi ki matang hana ki Chief Minister Nongthomam Birena Indian Express phongdokibada Rajya Sabha ki member oina join taunabigi paw sidi tari adubo hauju phabi oina hiramasi ga mari lenana center ki lusing basing hakthengna paw pirakpa leitri hari Delhi ki BJP lusing ba manasu Development asi oithokpa yabigi sang yamna wang laide hiramsi ki matang su khanaba lekri adubo aroiba phirepti party ki makok thongmusingna lawgadabani hari pawgi source asina makata na hairibana N Birena mahaki Chief Minister ki phamjagi resign tawkiba matam aduda Delhi ki maikedi ki mahaki career si yamna maru oina lawgaga loinana mahaki political career si manghaloi haina thajaba pirakpa lekri loinana Manipura PR lairingi matamda Union Home Minister Amit Shah na Manipur goiba issue singda former Chief Minister asiga yamna toina engage tawduna thabak kaya paiba kaya lekri hairinasu pawsta makatari